अहानबदा मरुओइबा पाव UNC ना चंगसिलिबा इंटर डिस्ट्रिक्ट इकोनॉमिक ब्लॉकेट कोकोमीना सगोलगनी हाइग्री Dr. Akoizam Priyakumar Outstanding Achievement Award for Education Excellence Kusinarkli. Kurumjari. Northeast Window TV na sadok chariba numidangi Manipuri Pauming tabiri bapum na mapu. Ahan mamakta da ong chum liritna taram nokchuri hauzumiyam da pau macha khaina pizari UNC na changsilliba inter district economic block ta kokomi na sagotlagani hairi kokomi gi maike digi thadorok cherol amada haukiba me ahum lisingani kunum doidagi tholakiba chahi om henzilaklaba manipur gi irang asi ngasi su waroshin leitana adumak leiri lamdam asigi miyamna asuk sangna awaba mayuk naduna leiri ngaida naga ichil inau tarukpu faraga minungsi leitana tamthina hat kiba loinana miyadasigi justice fangnaba khongjungjang shilingai cherekta kanto sabalda nauna amuk maitei gi yum taruk mai tharatuna chatharakiba yamna ka henba narco terrorist singi thawngasi kokomi na tumina yengdina leiroi Asigumba mifata lamhen tuhenba sing asigi matakta para tambinabagitamakta kokominasu United Naga Council na changsilliba inter district economic blockade asida ngasidagi hauna mapumfana sawatlagani UNC na chathariba economic blockade asida leipak miyamasu mapumfana sawatminaduna maipakna na bahona minasi haina appeal tawrakli Research Association International Achievers Conference amasung All India Achievers Foundation ahumna education amadi research ki lamda thoidok hendokpa thabak pangthokpa amadi contribution fee bagidamakta Outstanding Achievement Award for Education Excellence chahiye sigoina Chawyama Higher Secondary School Thobali NSS Program Officer amadi History Department da lecturer Dr. Akoizam Priyakumar Singh da pirakli Award asi thase ki taramatoida Indian Economic Development Research Association International Achievers Conference amadi All India Achievers Foundation ahumna New Delhi ki Habitat World India Habitat Center da Individual Achievement and National Development Atmanirbhar Bharat haina pangthokpa National Seminar amagi thoramda Rajya Sabha gi MP Ramdas Atwale amadi Uttarakhand gi Chief Minister Tirat Singh Rawat na Dr. Akoizam Priyakumar Singh da kusnarakibani Panbayai mamangdasu National amadi International Award kaya fangkraba Dr. Akoizam Priyakumar Singh Indian Solidarity Council gi Associate Member amani Bal Vidya Mandir da Smart Classroom Mari Sangakre Imphal gi Palace Compound da Leiba Vidyavati Shiksha Vikas Samiti Manipur na Sinduna Bal Vidya Mandir Higher Secondary Vidyalaya Palace Compound da Central Agriculture University Kau Imphal gi Vice Chancellor Dr. Anupam Mishra na luchingduna tongan ba Smart Classroom Mari Sangakre Imphal ki Palace Compound da Leiba Bal Vidya Mandir Higher Secondary Vidyalaya da pangdokiba Smart Classroom sangaba gi thoromadu Kaugi Vice Chancellor Dr. Anupam Mishra na Chief Guest Sikha Vikas Samiti Manipur ki President Professor M. Chorjit Singh the President amadi Kangla Diagnostic Center Rims Road Imphal ki Proprietor Newton Ningombam Vidyavarti Purvotar Khetra ki President Professor Ganga Prasad Present amadi Khetra Asimaki Organizing Secretary Dr. Pawan Kumar Tiwari na jingbana Guest of Honor Singh oidana pangthoki Bal Vidya Mandir ki Mahiroi amadi Oja Kayana Saruk Yaduna pangthokiba thoromadugi Chief Guest ki warolda Kaugi Vice Chancellor Dr. Anupam Mishra na hai ngasi malengi oina IT yauna hiram kayala chawkhalaba matam asida ngasi sangariba Smart Classroom Mari asina Bal Vidya Mandir Higher Secondary Vidyalaya su India khaknatana malem ki digital world da changsinba ngamlagani
ngasi Newton Ningombam amadi Vidyavarti Siksha Vikas Samiti Manipur Chingbagi Tingbang Galoinana hangdugliba tongan-tonganba smart classroom mari asina Vidyalaya asigi mahiroi singda ahenba wakhal lausing tansinbada achauba mating oiragani smart classroom asina mahiroi singbu malengi chawkhat lamjalda saruk yabasu ngamhalagani ngasidi India sinba thungna NEP 2020 laklamanina matamga chunaraba smart classroom kaya thamduna mahiroi singda digital India gi khuthangda ahenba wakhal lausing tansinbagi tangai fadabasu lei maramaduna makhatana atai smart class kaya sengat pasu mathau tai haina Dr. Anupam Mishra na makhatana haiki Manipur da Boseng Koseng gi makhada leiriba lanai amasung lenga ki mahi tamfam sang khudingda chatna hananaba drug education amadi drug use prevention ki matangda class 5 tagi 12 fawbagi curriculum amadi syllabus puthokuna lairik oina fanghalaba matungda athubada mahiroi singda takpi tambigedabani haiba wafam asiga mari leinana MSF Bishnupur District Committee ki maiketigi aiba chema district asigi Journal Education Officer da Pisankre hairi Hairiba chelo da Jeriyo na wafamasi maruina lobiduna Jeriyo gi thakta thodang lobiyu loinana Directorate of Education da MSF ki wafamasi athubada mahiroi amadi leipak miyam gi yaifenabagi damakta wakhalonda thabakta onthokpinaba takshinbiyu haiba wafam yauri loinana MSF Bishnupur District Committee ki maiketigi thamliba wafam asi tashinadana khangsinadana tumina leithoklabadi district asi da leiriba school pumbadagi mahiroi singgoiba akan iholakani haina mahiroi lub asigi maiketigi khangalakli drug house ka ino khunjaram da bom pang siba masudi drug injectina chapina chomba chaikin ni na la ne se khunu na khanu wa fam nasima khanu wa fam MSF na 2020 da bu ekoi ne ka ba drug khabu basi drug use prevention campaign Yunung chana tongan ba mafam sinda seminar campaign to amadi poster campaign amadi lebang school university amadi college school leba drug ki mayukta bagay lichat chokki basu leijakre mar lona na MSN sidamaru na thangjani na wafam gi bose amadi question gi makha da leiga lana amadi lama ki mahi tamham sinda class 5 to class 12 fava drug education amadi drug use prevention campaign da mahi lengana inna bi syllabus ko puli oina phamala matunda athuma matanda mahi rosin tamba phanami trola masu Bishnupur district in Jeriyo da passenger train nasima Jeriyo medan su isagi kontroga ya jabe todang khandi laga lega ki tungi khandi laga education extra Taksim binaba, ini sepuluh kali rumah su tanzani, lena Haizali bawa MSF Bishnupur District na Haizali wafam nasi kali bumba, thabak untuk tidak terguna, tasim nagana, kangsen nagana, lalu tarabadi Bishnupur District asli mahiroi singga lena akan buat itu macam saya akan ini hari saya, Jeriyo amadi bedam yang berat. Manipur lenga ki employees singasu central government ki employees singna fangliba DADR ga manana fanghallu haiba yangna tonga ba demand sing taladuna Joint Administrative Council of M2N NGO na chathariba sis work strike ki khongjang makhata na changsili ngasi su JAC asigi lamjing makhada Bishnupur District Headquarter amadi Imphal West ki lamfel pata leiba minor irrigation department ki employees singna thabak leptuna waka mifam chathaki Chayulama Fazalaklaba Kongjang Asida Lengang Natashin Ushinadana Laitoklabadi Makataba Akanba Kongjang Junction Kigani Haina JAC ki President RK Basumanina Jackson Warol Thamlakli Protest asigi manung chana All Manipur Government Drivers and Technicians Association Asenduna Bishnupur District Lairiba Lenga ki employees singna Bishnupur District ki Deputy Commissioner ki complex cha chathakibada sis work strike ka mari lenina RK Basumani na makataraduna JAC na lenga ke taliba demand taragi manungda thangja numit khuding ki suti ohen banatana
अतई डिमांड सिंह असी फाव पीद्री मदुगी मथक्ता चीफ मिनिस्टर अमदी चीफ सेक्रेटरी का डिमांड सिंह असी की मतंगदा अनिरक उन्नखरी अदुबु यानब लेट्री मरुइना लेंगा के एम्प्लॉई सिंह पीफम थोप डीए डीआर असी चादा तरानिपान मांगजदुना लेरी सेंट्रल गवर्नमेंट की मखादा लेरिबा एम्प्लॉई सिंह ओइनदी चादा हुंफु फंगलिबनी मरम अदुना लाकदरिबा 8 पे कमीशन के टर्म एंड रेफरेंस की मतुंगिना चलिबा चही असी की जनवरी अमदगी सोथन लेरिबा डीएडीआर असी 18% हापतुना स्टेट एम्प्लॉई सिंह दा डीएडीआर पिथोक पीदबना सेमिलोंदसु चाउना मांगजबा ओइरिबनी मसीगी मतंगदा चीफ मिनिस्टर युमनांग खेमचाना अपिक परसेंटेज पीगे हारिबसी याबंगमलोई मरगसिदा मणिपुर लेंगा के टर्मिनेट बेनिफिट के सेंफम लुपा करोड़ 450 लेरी हारिबा सेंफम मसी पिथोकपा ngamnaba thabak atawbagi matam asi chahi humfudagi humfunithoida sangdokpinaba haijabani लोनना लेंगा की ओइना कुमजा लिसिंग अनि कुनमरी की रिपोर्ट की मतुंग इना हौजिक फाबदा अवार्ड पोस्ट लिसिंग यांखै रोम लेरी मसिना मरम ओरेगा लेंगा के थबक थोरम सिंगदा मंगम साना थबक तोबंगमदबा कया याउरिबनी मसि कोंगनबा रेगुलर पोस्ट थबक लोबियु हाइजबनी असिगुंबा डिमांड कया एम्प्लॉई सिंगदा तानबदा लेंगा ना खंगशिन उशिनदना हाइबसी मरम चादी अमरोमदा जेएसना जंगचिलिबा खोंजंग असि हौरकलिबा लाइरिक लाइसु हैदबा लेंगा के थबक तवकदरिबा सिंगिसु सरुक याउरिबनी मरमदुना हिरमसिदा सौगतमिनदुना लमदम असिबु अफब खुनाई ओइनबो होनमिनसी लोनना जेएसना जंगशिलकपा खोंजंगसिंगदा लेंगा के एम्प्लॉई सिंगसु सौगतपियु हाइखी सरकार दा तालिब डिमांड जे तरानी अदो तरा सिगी मनुगा अमबुदी चिना चिना ऑर्डर थौपिरे अतै मापन नमगा लौरी अदो मते मापन सिगी मनुगा कोइना याम मरु ओइना खंगत चरबदा हुजि हुजि उगु गुदिनता एम्प्लॉई मेडिसिनी पेंशनर सिंह चने याद डिमांड डीए डीआर ने डीआर लाकदब 8 सेंट्रल पे कमीशन में टर्म ऑफ रेफरेंस की 1/1/2026 18% जे हापचल 60% डीआर लेत्रगदी अखोइदा अचौब सेमिटलैंड मांगजब अमा लेगनी अदुना मसी पिथोकपियो हाइना तमजगनी अदुगा हौजिक सरकार ने पिथोकपा ngमदना लेबा अखोइगे एम्प्लॉई सिंगी टर्मिनल बेनिफिट लुपा करोड़ 450 लेरी मसी पिथोकपा ngमनदबगी दमकता अखोइगे एम्प्लॉयबल एज हौजिक सर्विस तगी पोटागबो कागो जे सही अनियमगा सांदोपि हाइजबनी मसीदा नतना हौजिक मणिपुर सरकार की मखादा हांग लेबा पोस्ट लिसिंग यांखै मुक्सी हौजिक कुडक्ट मेंशन ngमरेदो पोनिना एम्प्लॉई में आंदे सिनी में आंदे पीरिबो बर्डन से अचिदे तौदना कोना पैरालिसिस होंदना गवर्नमेंट की सेक्टर अंदर पैरालाइज होइदे अखोइगे लेबा एम्प्लॉई लिसिंग होंदोजिना सोरगा गवर्नमेंट शो तौगनिना अदुना हौजिकी जे कुडक्ट मेंशन मतम जंगनी अदुना मरमगा मसीगी चंगे मतम जिदजु सही अनिजु मतम जी सांगदोपिरगा असुमाइना टेंडर लगा कोई कहीं में आंसर बेनिफिट जे पीबी लगा कोई दमाईबा हजी चलिबा पेंशन में सैलरी पीबदा करोड़ 7 चुना तरुक चली बसी मतक गसाई वैकेंसी मेंजनदबने मरम होगा 287 करोड़ मांग बसे अमुक 606.66 करोड़ 287 करोड़ आपसे लगदे लंदन सी चलाइगदे पैसा जी लुपा करोड़ 9 में मसी जो तौलब मसी ओपन ngमनबगी दमतने कोइना मेंशन बिउ अदुगा से लंदन सिगी सेमिटलैंडा अथु कनो अफगम ओहिमिनेसी लेना गवर्नमेंट Manipur Government Service Federation, Manipur Secretariat Service Association, Manipur State Pension Union Amadi, Manipur Secretariat Drivers Union na increase the retirement age from 60 to 62 years, grant state workers DA rates equal to those paid to central government employees, establish a commission to prepare for the 8 pay commission's recommendations, revive the old pension scheme to replace the National Unified Pension System, abolish the practice of re-engaging retired government officers, regularize existing contract, casual and master role employees and hold new recruitment of such workers during the strike is active, revoke the order that cancel Saturday holidays haina changsilakpa cease work strike sakatuna SK Women College Nambol teaching amadi non-teaching staff singna
indefinite cease work strike chathaba hokibaga loinana college asida wakat bifam famkhri wakat mi famadu mari lenana oja amana phongdokhibada maruina non teaching staff sing state ki staff sing asi chahi humphudagi humphuni thoi oihanbiu aduga DSC central employees sing asida 60% tawkhri aduga state kina 42% da lairi aduna state employees sing di 18% mangduna lairi maramasina lengang na 18% asi hapiu Central Employees Singi 8 pay commission ama semduna yengshinba hokre duna state kisu commission ama athubada sembi duna state employees sing the 8 pay pb na batobiu hanana piramba all pension system adu 2005 ki matungda thabak changlakpa employees singi di NPS UPS asi pigani hari adubu pigadoriba pension system asidi employees sing the benefit adu ki matik hanthai baramasina all pension system asida adumaina pbu Contract basis se laiba employees sing asi regular tahanbiu maduna tringaida anoba employee lobiganu amadi Saturday suti ohenbiba asimadi lenga puthagali maramasina thamliba demand sing asi pd fawadi cease work strike asi chathagigani haibi non-teaching staff amadi akoi state ki staff singi sahi humpu digi humpuni thoi chi yahunbi da yade adagi mathanga akoi ki DNS allowance akoi central ki service toriba singsi 60% yaughre ado akoi state ki employees ngadi hoji 42% kitang ibiri aduna 18% se akoi da manga lairi ana mangi ba sigi allowance 18% se sima akoi government da pb hoina akoi sigi hairiba strike se akoi sanghin jabani ana hairiba adigi matangi kanada akoi ki demand da akoi state pay commission ama haibidi I pay commission ama akoi sembi habani Central Employees Singidi IPA Commission same na bagi makhoi ki commission ama same dana 125 November dagi noi sigi yengshin ba hawre adu ka masi noi soidna moi ki haiba IPA Commission se masi effective se January 2026 dagi soidna effect awani habgi lapto pusi laigre adu bo akoi gi di state ki employees singidi haiba IPA Commission ki sigi commission se moi same ba laitri aduna masi gi se athu bada sembi raga akoi su IPA Commission se PB naba to view habani adigi matanga akoi ki pension system sida akoi all pension system si akoi mamangda adam pirga lapani adu handak 2005 ki matung desang pa employees ngidi mohide NPS ko national pension system aduga natraga unified pension system si pigani hare adu high pension system ani si the employees inda moide benefits yamna handarga phangi aduna all pension system city benefits sabtana phangbanina hairiba NPS amsu EPS to piraga OPS ta loina PBU haben sigi demand sima adagi akoina mathanga akoina re-engagement of retired government employees sing akoi retired to gobsing amhana re-engage to bose masim lepiu habani adagi akoina taruk subada akoina saigi contract basis ta lairiba casual master laiba employee mayam lairi masa regular ta hanbiu haba adu ano badi loction bigan haba madu hana regular ta hanbiu habani hairiba demand tareta akoi ngasai Saturday si suti ohenbiu simadi PB khre simadi akoi manipur golen ko hanjin thagachari ko demand simadi tare suba demand simadi adu lemo ba demand taruk se simadi PB3 adu state government na high ba demand taruk se akoi da PBU athu da PBU aduna CPD hokti akoi na sigi sizwak strike se akoi sangin jagani Blood donation camp pangthukre ngasi Milan Laishram son of late L Momon Singh amasung L Subadani Devi Khangbo Part 1 Kholakhum Lekai gi Kuntramathoi suba birthday celebration ka mari lenana Khangabong Development Society amasung Association of Voluntary Blood Donor Manipur Thobal District Branch loinana Blood Center District Hospital Thobal Khangabo kapunna kusamnaduna blood donation camp ama Dr. Salam Robindro Blood Center District Hospital Thobal Khangabok Dr. Jortin Okram Vice President Association of Voluntary Blood Donor Manipur Thobal District Dr. Kuntrapam Roman Kumar Mangang Principal KMBHSS Khangabok Languagem Pratap Singh Secretary Smart Security Service Manipur amasung Thokchong Biswarjit Singh President Khangabok Development Society na mathang sitna
अथोइबा मिथुंगलेन थौरमापु अमसुंग अखनबा मिथुंगलेन ओइदना ब्लड सेंटर डिस्ट्रिक्ट हॉस्पिटल थौबाल खंगबोक्ता पांगथोखरे थौरमसी एसोसिएशन ऑफ वॉलंटरी ब्लड डोनर मणिपुर थौबाल डिस्ट्रिक्ट ब्रांच की चही की पांगथोकदोबा ब्लड प्रोग्राम की कैलेंडर की मतुंग इन्ना पांगथोकपनी ngasi ब्लड डोनेशन कैंप पांगथोकपगी नुंगी ओइबा वारोल मिलन लाइश्रम अमसुंग एसोसिएशन ऑफ वॉलंटरी ब्लड डोनर मणिपुर थौबाल डिस्ट्रिक्ट ब्रांच की कैलेंडर यावरिबा ब्लड प्रोग्राम अमसुंग नेट बेस की तोगदबा कयासु एसोसिएशन असि सेक्रेटरी ओरिबा नबकुमार टीसीना मियामदा अमुक हना निंगसिंबिखी ngasi ipb ki thoromsida khangabok development society amasung association of voluntary blood donor manipur thobal district branch blood donor 23 na epk ningsing bayai milan laishamasi abjian ama oina masagi kunithoi rank shuba oina pikre loina mahaki birthday kamari lenana blood donation camp hokiba listing ani kun pandemic ki matamdagi hauna pangthoktuna lakiba hauji association of voluntary blood donor manipur thobal district branch ki executive member amasung khangabok development society khangabok ki secretary oinasu thopuri Thobal Municipal Council da matam sanga daily wage da mathau toramba Thobal district ki Khekman Kaibung Thak Laikai dagi Mohammad Babu na tha sigi tarada ikhang khangawda na laikidaba council asigi staff sing na minute ani tumina leptuna awaba phongdok pagalodina mahaki thawaina mapugi laikolda ingna chikna thamina ba mapuda thauni jakri Thobal wangmajabada leiba TMC conference hall da ngasi pangthokiba awaba phongdok paduda council asigi chairperson councillors amadi staff sing su sargyaki Aroibada maruiba pau amohana UNC na sangsilibba inter-district economic block ita kokomina sagwalagani hairi amasung Dr. Akoizam Priyokumarda Outstanding Achievement Award for Education Excellence kusinnarakli Northeast Window TV na sandok chariba numidangi Manipuri pau matang selection jari miyeng tabiri ba pumnamapu amuka suhana khurum jari Haksang panatamge hairabadi iramda masimaktada laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk kari gi chatlugani aikhoigi manipur da su hojikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call to birau